People's Alliance for Peace and Progress Manipur PAPCM Luching Makada Changsin Kiba Kongjang gi sarukama oina Moirang AC amadi Kumbi AC gi tongan ba Mapham singdasu Kongjang Changsin Khre Kongjang adu Moirang AC gi oina AC gi manungda leiba Khul Laikai gi CSO Club Mairapaibi Arambai Tengol amadi Village Volunteer Force Moirang gi Thaumi Singna Sinduna Kongjang Changsin Khre Loinana Kumbi SCG Manung Chanalaiba Torbung Gram Panchayat ki Volunteer Sing Amasung Torbung Gram Panchayat ki Apunba Mairapaibi Sing Nasu Tidim Lambida Thoktuna Kongjang Changsin Ki Changsin Ki ba Kongjang Aduga Mari Lainana Anima Mairembam Kaubi Kongjong Loi Amana Hai Manipur gi Hauzik Thokliba Irang Asida Narendra Modi gi Lengakna Chathakhre Thawung Asi Pende India gi Miyamna Manipur gi Oiriba Awaba Fibamase Prime Minister Narendra Modi amadi Mahaki Lengakta Yauna Bahotnabiyu Haina Fongdokhe Amaromda ngasigi Kongjang aduda Sarugya Kiba Retired Associate Professor Y Moduna Hai Chahi Lising Kayagi Puwari Leraklaba Manipur gi Integrity amadi Saktambu Thugainana Bahotnariba Kuki Narco Terrorist Singe Thawung Ase Yaningde Haina Mahakna Fongdokhe Aikone tawjaribasina India Bharat apki apumma saktamda Manipur apumma saktamda ngakna bahotna duga hari bisi Manipur saktamda apunba karaklabadi Bharat ki apumma saktamda su karakadoribani Manipur ki national internal security da threat lebadi Bharat ki internal security da su threat legidoribani marambaduna aikone tawriba ngasigi mass protest ase pegi national interest tawbani duga Bharat apumba ki territorial integrity ngakna tawba duguma protest makhalamaka kuki singasi amna smart oibani Oida bangang bayam haibinin they are rock people haizabatare makuche takuta ngi thabuk tobuda oida bangang bala yam haising bani adubu hojikti nom magi achumuda khunglakuna kukin hariba khuding makse oida ba kyana laiteng orakanda magi chumnana ba maitaina lanana hajino oire haina khanglak tashengbadi maitaina kana mata de ko tuothiba leite maitai di Manipur da khundari ba khuding makki ko big brother ke attitude tawduna lakpani marambuduna kukina makoi ge agenda pangnana bigi da maitai bu hunbani haibase nom magi khangbu hengji lagli